Yum ahum mai tharamle ngasi nungtul Kangpokpi district ki manung channa leiba Kailenjang khulgi yum ahum masak khangdaba singna mai tharamle hairi. Minister ki team amana senapati da chatuna UNC ga wari sanakhre UNC ki demand mari pidriba fawba economic blockade handokloi khangalakle. Senapati district headquarter da ngasi Manipur ka United Naga Council UNC ga ahanba round gi wari sanakhre wari sanabaduda Deputy Chief Minister Nemchakip gen mafam loktu haiba yauna demand mari pidriba fawba economic blockade handokloi hana UNC na khangalakle. Mifam loiraba matung da lenga ki wangang loi oriba MLA Dr. Thokchom Radishyam na paumi sing da hai Deputy Chief Minister Losi Diko amasung Home Minister Govindas Konthawjam na luchingba lenga ki mihut kangbu amana ngasi Senapati da UNC ki luchingba sing unaduna wari sanare miyangi matenga loinena athuba matamda warusi nama soidina purakpa ngamlagani haibigi thajaba lei anauba district semkhibagi mayokta UNC na tauba demand gi matangda hangba wahang amagi paukhumda Radeshyam na hai lenga na Houjik wari sanaba hobada ngairi mathang wari sanaraba matungda leikhai taba ama khangadabani suspension of operation su agreement extend tauba amasung su abrogate taunabagi demand ga mari leinana hangba wahangi paukhumda magna hai Houjik fawbagi oina su extend taukhibagi chapchaba maram khangdri hiram asida kumna yengsilaga Miyamna demand taurakpagi matangda hangba paukhumda magna hai thaurangsi India government gi thausilamagi makhada lokholakpani democracy chatpalaiba ama oiriba India ki saru ama oiriba maramna central government gi thausil amasung warep singak na chatpa mathau tai UNC na pukhalakpa point mari yawba charter of demand gi matangda hangbada Radeshyam na hai Houjikti wari sanaba hobata ngairi makhada na wari sanaraba matungda leikhai taba ama soidina khanglagani Amaramda UNC gi maikaidagi di point mari yawba charter of demand adu thabak ton thoraktriba fawba blockade gi khongjang handokloi hairi Deputy Chief Minister Losi Diko Home Minister Govindas Konthawjam MLA Saik Nurul Hassan MLA Chi Robindro P Brojen Khasim Basum Lexiu na chingba tongan ba MLA amadi lenga ki makok thongba official kaya su saruk yakhi UNC gi maikaidana council asigi president NG Lorho general secretary Barayo Sangsad convener Thocho AC amasung advisor Singh Polio amadi adani yauna wari sanaba du da saruk yakhi Independence Day gi thoram cooperation pidana ba firef laure Kuki CSO Independence Day thoramgi mangoinana security forces na lokhatpa section thorangi saruk ama oina Kuki Women's Union and Human Rights ki President gi mayumda tamnana thiumbagi thabak chathakibagi thawongbo tongan ba Kuki gi lupsingna yaningdaba fongdoragli Hills Tribal Council More Youth Club KSO More Block Kuki Kulai Khanglai Longpi More Block amasung Kuki Women's Union and Human Rights na punna thadorakpa cherol amana hai Lengang na section thorang lakhotpagi thawong taram na ui adumoinamak ngasi ayu anganbada miyamgi luchingba amagi mayumda makhala matagi khudam changdam phangdana atamnana thihumbagi thabak chathakibadu condemn tawi thawong adubu yaningdaba fongdokpo oina moregi CSO singna Independence Day gi thoramda makhatana cooperation pidanaba firef laure matik chaba khudam changdam yaudana CSO luchingba singbu mara laiba mi amagum lauba yaningde haidi CBI NIA na lokhaliba case singi exclusive court ani Manipur amasung Assamda thamnaba Supreme Court na direction pikre Manipur da 2023 gi May 3 dagi haurakhiba ethnic violence asiga mari laina Central Investigating Agency Central Bureau of Investigation CBI amasung National Investigation Agency NIA na lokhatkhiba case singi trial sing mapung phana chathaba ngamnabagi damak Manipur amasung Assam state sing gi mari laina ba authority sing da exclusive court ani nauna thamnaba ngasi Supreme Court na direction pikre Supreme Court ki Chief Justice Suryakanta Justice Joy Malaya Bakchi amasung Justice B Mohana gi bench na ngasi Manipur gi Erang mari lainana chathakiba investigation singi progress sing review tawkhibaga loinana state ani asigi mari lainaba authority singna NIA amasung CBI gi court amamam nauna thamnaba khangan khibani Supreme Court ki bench asina makhata na state sing asigi authority sing da charge sheet pikhalakhraba case yauna case singi masing proceeding singi status ningthina compile tawduna thamduna mari lainaba case ki document sing victim sing amadi counsel sing da matam chana khangana ba honagadabani haina direction pikhi hiramasiga mari lainana Manipur amadi Guwahati High Court singi register general sing na direction asigi status report mathangi hearing gi manungda court asida yaholakadabani hairi ngasigi hearing adu da bench asigi observation da Manipur da thokliba ethnic violence asiga mari lainana amadi CBI amasung NIA na lokhatkhiba casing ga mari lainaba special judge singna deal tawdun lairiba sida judge singa topa case ka punna handle tawba matamda ehenba burden sing laibra haibagi report su pikhalangnaba court asina khangalakli Supreme Court ta ngasi chethakiba hearing adu da additional solicitor general Aswarya Bachi na phongdokhibada thokliba balance asiga mari lainana CBI na case 38 investigation tawri masigi manungda case 19 ki final report sing file tawkhre aduga case 19 gi charge sheet court thagalakhre aduga case 5 gi closure report pikhalakre amasung case mari makhatana investigation chathari haina phongdokhi
CBI na investigation tawkhiba case ayamba Guwahati da transfer tawkhre haina su phongdokhi. NIA na investigation chathakiba case palladuna Additional Solicitor General Aishwarya Bachi na hai NIA da case kontra investigation tawnaba sinakhibagi manungda case taraga manga gi charge sheet pikhalakre aduga case taraga manga makha tana investigation chathari hairi. Hearing aduda senior advocate Trindra Gover na phongdokhiba Supreme Court na mamangda direction pikhrabasu victim sing amadi imung manungi Meeoi singda case singi status report sing amadi charge sheet phangandana leiri haina nungangba phongdokhi. Naga singda leingangna mieng changba watpagi mami tari committee state asida thokliba kanglupki Erang sing asiga iroinana Naga singna khundariba mafam singda leinga asina mieng changba watpagi mami tariba sida Working Committee of the Tangkhul Nagalong WCTNL nungnangba phongdokpaga loinana Naga singna khundariba mafam singda security infrastructure amadi displaced oina leiriba khunja singi rehabilitation sing thawoidana thambiri haina phongduragli. WCTNL na thadorokpa cherol amagi matungina Chief Minister Yumnam Khemchan Singhana luchingba state government asina Kuki community singda ahenba mieng thamli aduga Naga civil society organization sing matam kuina dagi taleba dabi sing thawoidana thamli haina maral sirakli. Lenga asina Naga singna khundariba mafam singda healthcare education road connectivity amadi tangkhul singna khundariba mafam singda ningthina thambidana leiri. Chief Minister Khemchan handak national highway sing nauna hangdoktuna community khudingmakta free movement lehelagani haina lauthokiba adu organization asina welcome tawi haiduna asigumba thajaba sing asi concrete oiba measure singa loinana thabak oina onthokna bhonagadabani hari. Manipur santi thamnabagi matangda WCTNL na hai tungkoiba tangduleitana leinabagidama government asina community khudingmaka tanafam thoi maram asina committee asina thamliba charter of demand sing asi khanafam thoi hari. Dabi sing adudi Naga taba mafam singdagi security force sing lauthokiba Naga gi ancestral lam sing protection tawba refugee sing reallocation tawba illegal immigrant singi mathakta action lawba IDP sing relocate tawba Kuki militant singna tawnaribasu agreement loishinba drug network singi mathakta action lawba ain kaina khundariba sing eviction tawba tangkhul victim singi justice phanganba amadi liangmai Naga victim singi justice phanganba sini. Hariba dabi sing asi central amasung state government na thaba oina onthoktuna tangkhul Naga sing lamdam asida santi amasung tangduleitana leiba hanjulakpada chauna saruk yabiu haina lenga ki pukning chingsilakli. Guwahati Imphal Dimapur bus service athubada hongnaba high level meeting pangthoktuna khanakre. Babuparada leiba CM secretariat ngasi Chief Minister Yumnam Khemchan na chair lawduna Imphal Guwahati Imphal Dimapur bus service athubada hongnanaba high level combined headquarters unified command security meeting amasung senior security official amadi transporter singi mihud yauba high level meeting mathang pangthokre ahan boina high level combined headquarters security meeting pangthoktuna Manipur pumbada Houjik oiriba law and order amasung national highway singda Houjik thengnariba security ki arrangement ki matangda kumna khanaki mifam aduda Manipur lenga ki makok thongba official sing army central armed police force amasung intelligence agency sing official sing sarugyaki. Chief Secretary Punit Kumar Goel, Security Advisor Kuldeep Singh, DGP Mukesh Singh, ADGP Intelligence Larry Dorji, Lahatu IG Air South ki Major General Gaurav Sharma, 57 Mountain Division ki GOC Major General Subankar Basu, CRPF ki IG Manipur and Nagaland Sector Rajendra Narayan Das na chingba sarugyaki madudanatana Subsidiary Intelligence Bureau SIB ki Joint Director Central Security and Intelligence Agency Singi Senior Representative Singh, BSF ki Deputy Inspector General ITBP ki Commandant amasung SSB Manipur ki Officer in Command su sarugyaki. Chief Minister na law and order ki fibam yengsinbaga loinana security agency sing na pirakpa report tabaga loinana national highway singda ahenba mieng khananaba khanganki. Tungda Chief Minister na chair lawduna senior security official sing amasung transporter singi mihud sing yauba high level meeting amasu pangthokhi. Mifam aduna Imphal Guwahati amasung Imphal Dimapur bus service athuba matamda amuhana service haunaba khanaki. August 9 da Kangpokpi district headquarter da Chief Minister Deputy Chief Minister Nemcha Kipgen amasung Saitu gi MLA Haukolet Kipgen yauna national highway hangdoktuna bus service hauragani haina lauthokiba matung asigi mifam adu pangthoktuna bus service hauhannaba khanakibani. Emna CWG medalist sing unaduna pukning thogatkre. Prime Minister Narendra Modi na ngarang mahaki New Delhi da laiba yumda Commonwealth Games CWG medalist sing unaduna athumahau chaminnabaga loinana pukning thogatkre. Philippines ki Glasgow da pangthokhiba Commonwealth Games adugi medal tally da India na marisuba position da laiba ngamki. India na gold medal 18, silver medal 18 amasung
ꯕ꯭ꯔꯣꯟꯖ ꯃꯦꯗꯜ 9 ꯄꯨꯟꯅ ꯃꯦꯗꯜ 38 ꯐꯪꯗꯨꯅ ꯍꯥꯏꯔꯤꯕ ꯄꯣꯖꯤꯁꯟ ꯑꯗꯨꯗ ꯂꯥꯛꯈꯤ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯃꯦꯗꯜ ꯐꯪꯂꯛꯂꯕ ꯁꯥꯟꯅꯔꯣꯏꯁꯤꯡ ꯑꯗꯨꯒ ꯑꯃꯃꯝꯇ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯑꯊꯨꯝ ꯑꯍꯥꯎ ꯆꯥꯃꯤꯟꯅꯈꯤ꯫ ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯄꯥꯟꯗꯝ ꯐꯪꯅꯅꯕ ꯑꯃꯁꯨꯡ ꯏꯟꯗꯤꯌꯥꯕꯨ ꯃꯥꯂꯦꯝꯒꯤ ꯊꯥꯛꯇ ꯃꯤꯡꯆꯠ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗ ꯑꯀꯟꯕ ꯃꯑꯣꯡꯗ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯗꯨꯅ ꯍꯣꯠꯅꯈꯤꯕ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯑꯅꯤꯡꯕ ꯑꯗꯨ ꯂꯦꯡꯗꯅ ꯂꯩꯍꯟꯈꯤꯕ ꯑꯗꯨꯒꯤꯗꯃꯛ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯈꯤ꯫ ꯁꯥꯟꯅꯔꯣꯏꯁꯤꯡꯅ ꯁ꯭ꯄꯣꯔꯠꯀꯤ ꯗꯤꯁꯤꯄ꯭ꯂꯤꯟ ꯈꯨꯗꯤꯡꯃꯛꯇ ꯆꯣꯛꯊꯕ ꯂꯩꯇꯅ ꯍꯣꯠꯅꯕꯒ ꯂꯣꯏꯅꯅ ꯇꯨꯡꯗ ꯂꯥꯛꯀꯗꯧꯔꯤꯕ ꯁꯥꯟꯅꯔꯣꯏꯁꯤꯡꯗ ꯄꯨꯛꯅꯤꯡ ꯊꯧꯒꯠꯀꯗꯕꯅꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯅꯍꯥ ꯑꯣꯏꯔꯤꯕ ꯃꯤꯑꯣꯏ ꯂꯥꯈ ꯀꯌꯥꯅ ꯁ꯭ꯄꯣꯔꯠꯀꯤ ꯂꯝꯗ ꯁꯔꯨꯛ ꯌꯥꯔꯛꯇꯨꯅ ꯃꯈꯣꯏꯒꯤ ꯊꯧꯅ ꯑꯗꯨ ꯎꯠꯅꯅꯕ ꯄꯥꯎꯖꯦꯜꯁꯨ ꯄꯤꯈꯤ꯫ ꯐꯦꯛꯇꯔꯤ ꯃꯩ ꯆꯥꯛꯄꯗ ꯁꯤꯟꯃꯤ 13 ꯁꯤꯔꯦ꯫ ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥꯒꯤ ꯀꯣꯅꯨꯡ ꯔꯤꯌꯥꯗꯇ ꯂꯩꯕ ꯁꯣꯐꯥ ꯁꯥꯕ ꯐꯦꯛꯇꯔꯤ ꯑꯃ ꯃꯩ ꯆꯥꯛꯂꯛꯄꯗ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯁꯤꯟꯃꯤ 13 ꯁꯤꯔꯦ ꯍꯥꯏꯅ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯨꯁꯥ ꯁꯨꯅꯥꯌꯥ ꯏꯟꯗꯁꯇ꯭ꯔꯤꯌꯦꯜ ꯑꯦꯔꯤꯌꯥꯗ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯈꯤꯕꯅꯤ꯫ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯐꯣꯔꯦꯟ ꯑꯦꯐꯤꯌꯔꯁꯅ ꯐꯤꯚꯝ ꯀꯨꯞꯅ ꯌꯦꯡꯁꯤꯟꯕꯒ ꯂꯣꯏꯅꯅ ꯔꯤꯌꯥꯗꯇ ꯂꯩꯕ ꯕꯪꯒ꯭ꯂꯥꯗꯦꯁ ꯑꯦꯝꯕꯦꯁꯤꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯁꯥꯎꯗꯤ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯒ ꯎꯅꯗꯨꯅ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯁꯤꯡ ꯑꯗꯨ ꯃꯔꯩꯕꯥꯛꯇ ꯄꯨꯈꯤꯅꯕꯒꯤ ꯊꯧꯔꯥꯡ ꯂꯧꯈꯠꯄ ꯍꯧꯈ꯭ꯔꯦ꯫ ꯑꯦꯛꯁꯄꯦꯇ꯭ꯔꯤꯌꯦꯠꯁ ꯋꯦꯜꯐꯦꯌꯔ ꯑꯦꯟꯗ ꯑꯣꯚꯔꯁꯤꯖ ꯏꯝꯄ꯭ꯂꯣꯏꯃꯦꯟꯠ ꯃꯤꯅꯤꯁꯇꯔ ꯑꯔꯤꯐꯨꯜ ꯍꯛ ꯆꯧꯙꯔꯤꯅ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯁꯤꯡ ꯑꯗꯨ ꯑꯊꯨꯕ ꯃꯇꯝꯗ ꯄꯨꯔꯛꯅꯕ ꯈꯪꯍꯟꯈꯤꯕꯒ ꯂꯣꯏꯅꯅ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯇꯤꯛ ꯆꯥꯕ ꯀꯝꯄꯦꯟꯁꯦꯁꯟ ꯄꯤꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯕꯪꯒ꯭ꯂꯥꯗꯦꯁꯤ ꯂꯥꯈ 35 ꯔꯣꯝ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯤꯟꯐꯝꯗ ꯁꯨꯗꯨꯅ ꯂꯩꯔꯤ ꯍꯥꯏꯔꯤ꯫